ngasi numidang wairam phongkiba tongan Manipuri sifongsingdagi amasum thokiba thawdo wathokingdagi maruoiba I pausing khongasaraga Manipur top channel gi maikedi gi myamda thamjagi ahanbada Imphal Mau bus service ngasi minister na haudokre lanai bus service tawjaramba singi sakhau thadatpani association haukiba sei kya gi mamangdagi leptuna lairuraba Imphal to Mau amadi Mau to Imphal gi bus service ngasi amuhana minister en beren haudokre ngasi haudoliba service asina Manipur gi ngamkhaida lairiba myam amadi tampakta lairiba myam ani gi marakta mari fagadhan mangamlagani haina minister nongthongbam berena phongdokre ngasi ayu Imphal gi moirang khomda liba Manipur state transport complex ta pangthokiba thauram ga mari leidana minister na haikibada laingakna lanai gi service tagi mamal hanthana bara lauduna hauriba service asina miyoi kaya nakalani makta sathok chasin tawbo ngamhanduna hena phaba mari ama purakpa ngamlagani ahan begi wena sien gadoriba bus ani asi Imphal gi Nagamapal Kasturi thong manakti gi ayuki pung 3 makhai amade numijungwa matung pung ani makhai digi maugi damu Imphal thadokani loinana maurom dagi na ayuki pung 3 ta amadi numijungwa matung pung ani makhai taba matamna Imphal gi da mau thadokani haki se minister makhata na hai MST gi makhada bus kungani pan hauji Manipur gi tungan ba singi mafam singa service tawri Imphal Mau gi service asisu miyam gi demand gi matungna bus masing hengat hanana bo honagani haki nakala marom da ngasi Imphal Mau bus service state langana haudokhi badubu United Bus Owners Association yaning da phongdorakli MG Avenue de lebe association asigi office ta pawmi sing unaba mada secretary B danambi na phongdorakpada Imphal Mau lambi asida hanadagi hauna lanai bus service kya ama siendna leiri Manipur state transport ki bus service ama thamjilakpa asina sayenaba kya ama tholakpa yai laingakna paikhalakliba bus service asina hana bus service tawjaramba wan hinglamba bus service singi senthok lambi thadatpani garigumba service asi leptrabadi makal makha kya gi khongjang changsilagani hainisu mangna makha tana phongdokhi makasa tharakpoina to papaw mana Manipur gi socio economic security policy ama seminaba ipsana taksilakli Manipur gi lifeline oriba lambi singda tatana ban blockade tawduna lamdam asigi miyamda piriba waba kya si kohananaba Manipur gi socio economic security policy ama seminaba Manipur lenga amadi India lengakta ipsana taksilagani hadi wafama singasi kasampata leiba international peace and social advancement ipsagi office ta pawmi singa lubasigi president gi thausu puriba khuraizam athaubuna phongdokibani mangna makata na hai sapona koriba banasi maram sadaba yumpham yaudaba bani Manipur gi lam manungda semgat sagat sabada makhoina thingbagi haklaiti amaromda angami ni singna miyoi singna Manipur gi lam oiriba kozuribu makhoi gi londa kezol sa haina thonjinduna Manipur gi lam manungsana kilometer aniga meter sahumga yankairom sangsilaklaga Google Earth tik tauriba sidasu mari lainabasingna miyeng sangbiyu loinana lifeline thingjinbagi da Manipur lengana sumoto case lokhalu sohaina taksili amaromda ipsai gi advisor singkhai luwang sana Manipur gi mapana khundariba maitai singna lamdamasigi awabada saruk yaduna khongjang sangsilakpu busu thagatpaga loinana ikai khumna bulakli atopa pawmana Manipur gi pigliba kickboxing sanaroi singna Manipur gi mingsat purakre Manipur gi pigliba kickboxing sanaroi singna Manipur gi mingsat purakre Ministry of Youth Affairs and Sports Government of India na Kickboxing Federation gi miyeng makhada haukiba March 13 dagi March 13 English nganiga 19 fawa West Bengal gi Siliguri da pangthokiba Children's National Kickboxing Championship the United Association of Kickboxing Organization Manipur gi sanaroi singna gold nipan silver ani amadi bronze mari punna medal taraga mari fangduna overall team runners up taduna iramda Manipur gi mingsat prakre hailiba championship asida Y Brazil mitaina team manager N Yefaba maitaina men team coach amasum M saning khombina female team coach oiduna punna sadaroi taraga tre na Manipur team represent tawkhibani amasum loinana championship asigi iroinana pangthokiba pro kickboxing India league ki low kick event da thawbal camp siphai ki yumnam Thoisnana overall winner taduna championship oiki amadi
वाको इंडिया नेशनल किकबॉक्सिंग फेडरेशन की प्रेसिडेंट ओइरिबा एम संतोष के अगलवान सनरोए सिबु पुनिंग थोगटपिदुना सिंगलेमलबा KIA की बेतल गलोइना लुपा लिसिंग कुन की केस अवार्ड सु खुशिनकी हाइदि हैना पाउसिना सु फोंदोरकली मखा चथरकपोइना तो पावमना मैरा पाइबिसिंगना याउखिबा लेते लुफ ngasi nungtul pung ani taba matamna jeribam da leiba मैरा पाइबिसिंगना मार्च की तांग 12 दे मियोय खरना सिलगा उसाथोल हरिनगर अमदी विद्यानगरदा रैली पांगथोखिबा मदी मैरा पाइबिसिंग मरी अमता लैनदी हाइना ngasi jeribamgi babupara leiba jeri news network की कॉन्फ्रेंस हॉल पांगथोखिबा पावगी मिफम अमदा मैरा पाइबिसिंगी लुसिंगबसिंगना फोंदोखरे पावगी मिफम अदुदा ऑल जेरिबम्स मैरा पाइबिगी प्रेसिडेंट एस सुशीलाना हाइकिबदा मार्च की तांग 12 उसाथोल अमदी विद्यानगरदगी सतखिबा रैली अदुगा मैरा पाइबिसिंगा मरी लेनदी नेटवर्क याखिदबा मदी ई पावदु थेंगना फंखिबना ngasi अखोइना सेंगदोक्सबनी मैरा पाइबि हाइदुना पखिबदुदा AJMP गा मरी लेनदी अमदी यावखिदे हाइना पावगी मिफम अदुदा सुशीलाना फोंदोखि वुमेन्स एसोसिएशन सोशियो इकोनॉमिक्स डेवलपमेंट गी प्रेसिडेंट एंड निबारामीना हाइकिबदा मार्च की तांग 12 उसाथोल हरिनगर सतखिबा रैलीदा वासीएफ की मेंबरसिंग नत्रगना वासीएफना यावखिबा लेते हाइखि रैली अदुदा सरुक याखिबी TS की तुथीना फोंदोखिबदा मैरा पाइबि हाइना पनखिबदु आइखोइगा मरी लेनदे रैली अदुदा आइखोइना यावनबा थौरांग लेखिदे सु हाइखि वुमेन्स वेलफेयर ऑर्गेनाइजेशन कंगलेपाक WWOK की प्रेसिडेंट TS थोइबिना हाइकिबदा मार्च की तांग 12 नुपीसिंगना सखिबा रैली अदुदा वुमेन्स वेलफेयर ऑर्गेनाइजेशन कंगलेपाक WWOK ना यावखिबा लेते अमदी मरी लेनदी हाइना फोंदोखि अमदी जिरिबम इमा वुमेन्स एसोसिएशन ऑफ कंगलेपाक जिमवा की सेक्रेटरी हाइस रिनाना हाइकिबदा मार्च की तांग 12 नुपीसिंगना रैली अमा सखिबदु जिमवाकना यावखिबसु लेते अमदी मैरा पाइबिगी ममिंग सेजनखिबदु आइखोइना यानिंगदि हाइना पावगी मिफम अदुदा फोंदोखि ngasi पावगी मिफम अदुदा AJMP की जनरल सेक्रेटरी TS जमीनी अमदी जॉइंट सेक्रेटरी KS हाइस सनसन सुसरक याखि निंगसिंग बयाई नुपीसिंगी खोंगसत अदुदा BJP मणिपुर प्रदेश की जनरल सेक्रेटरी ओइरिबा के शरद कुमार की ममिंग सेजनदुना इज्जत सोकपा याबा वाफम क्या फोंदोखिबसु लेखि अमदी के शरद कुमार मियामदा लाना उनना होनबगीदमक रैली अदुदा यावखिबा नुपीसिंगी मतंगदा आइन की मतेंग लौगनी हाइबगी वाफम फाव फोंदोखिबसु लेख्रे हाइना पावसिना मखाताना सुपलकली मखा चथरकपोइना तो पावमना बॉम लंगसिनबगी मयुक्ता प्रोटेस्ट तौखरे ngasi इम्फाल वेस्ट की मयाई कोइबी निंगथौजम लेकाइदा लेबा मानिकोगी ओइबा वहेंगबम कमिश्वर युमना मसक खंगदबसिंगना बॉम लंगसिलखिबा थौदोदुगी मयुक्ता लमदमदुगी मियाम अमदी मैरा पाइबिसिंगना वखत मिफम पांगथोक्तुना प्रोटेस्ट तौखरे मयाई कोइबी निंगथौजम लेकाइ मैरा पाइबे मदी थौनाउजम लेकाइ मखा नुपीलुफ अमदी लेकाइ गी मियामना सरुक यादुना फमखिबु वखत मिफम अदुदा वहेंगबम कुंजेश्वर की लोइनबी रतनाना फोंदोखिबदा माकी मापुरोइबदा कनागुंबा लुप अमतना सेल की डिमांड मदी नुंगाइनदब लेति मसी ऑफिस की ओइबा थबक थोरमदा सयेनबा लेइब्रा खंगदे सयेनबा लेरबसु युमना बॉम लंगसिंदुना की खंग तुंगदा तविगनो ऑफिस की वाफमदि ऑफिस तो ओइना वरी साबियो साखि अतोपा पावमदना LMG ना लिसिंग कुन तेंगबांखरे लाइट माइंडेड ग्रुप LMG मणिपुर लमदमसिगी काहेन अवाब इमुंगसिंग अरुबा लैना कयाना नारबसिंगदा तेंगबांगबगी सरुक अम ओइना खंगबोकी केंद्र की मनुंग चनबा लमदिंग खुमनतेम लेकाइदा लेबा खुमनतेम अहनबी देवी मपुरोइबा के शांति सिंह हौजे हौजी कैंसर नादुना लयेंगनबा सेलगी अवाना मयोकनरे हैबा पाउ ताबदगी ngasi LMG की थौमिसिंग चतुना अहनबी देवी की लयेंगबदा मतेंग ओइनबा LMG ना निफुगुमरी रखसुबा तेंगबांग ओइना लुपा लिसिंग कुन तेंगबांखरे अहनबी मा की युमफम फाव लेजदबे मुंगने हौजिक लेकाई की मीसिंगना खाइनदुना मनाव नुपा की इंखोल मस्जिद अमदा सैदांगदुना लेदी हाइन LMG मणिपुर की पब्लिसिटी सेक्रेटरी राकेश नौरेम की सिरोल दसवाइरी अतोपा पावमना नेशनल हाईवे लंबी थिंगबगी खोंजंग चंगसिलिबसिंग FIR पांदुना सैराक पीगदबनी इप्सा
IPSAꯒꯤ Vice President Khuraijam Athaubanaikhre Supreme Court ki order na National Highway singda ban blockade tawba yadi haibigi mayokta Southern Angami Public Organization Sapona National Highway lambi thingbagi kongjang sangchilibi sing athuba matamda FIR panduna serak pigadabani wafam sing asi IPSAgi office ta pawmi singa unabada magna phongtokibani magna makha taraduna aikhoigi lamdam asida tungan group lanai amadi makal makha kyagi miyoi singa ban blockade chathaduna laki asigumba kaya si thingnaba IPSAna kupna khanaduna sapona sangchilibi kongjang asi illegal inhumanities oiba thabak sing satharakpada lengana su moto case ma lokhatuna FIR panduna makhoibu serak pigadabani jukobili da aikhoigi lam sayena ba karisu leite taseng na aikhoigi border da leijaba maphamni aduna sapona maram suksa asa da mawongda tarokliba mawong sidi aikhoi miyam punna thengnaminaba matam oire haiki Amaromdana RK Ranjan Railway Minister da posai sing Khongsang Rail Station purangnaba haijakre haukiba hapta asida Nagaland base tawba sapona Manipur amadi Nagaland gi sarukta saliba National Highway number 2 da nongmada sangnaba yadraba polam sing petrol diesel pusilakpada apan malebadagi posai marang kaina leitre maramesna Union Railway Minister Aswini Biswanath ngarang Minister of State Internal Affairs amadi Education Dr. RK Ranjan ayib sirul amathaduna Manipur gi tangai fadaba thau yauna Guwahati Lamding Silsar Khongsang Rail Lambida Pushilaknaba Sinbiyo haijakre Minister RK Ranjan Railway Minister da ikiba CTA duda maru oina hairibadi Manipur State ki lifeline oiriba lambi ani National Highway number 2 amadi 5337 ni masina taba atai lambi leite maramaduna Ministry na Tamenong District ki Khongsang Rail Station fawba nongmada sangdaba yadrama polam sing sinbiyo su hairi Tentang na to pa mana sikona sajibu seraugi yefa pauzel gi iroina wafam kya thamnakli lakli be April ani sajibu serau bana lakpada iramdam sida madi malem gi mitai taba mafam singda manaba khunai ingtappa tangdulai taba nuai yefa ba sakhotpa nungsi sanaba madi aikhoi gi inat pusu hena sakhotpa khumang saukshinba purakpa oiresano Mapalamda laikraba kangla isilinaw singbu singsu sajibu no mapan serau bana lakpada nungai efaba ana ayek yaudaba punsi nungsang bu oiresano haina sikogi secretary general irengbam Indrajit mitai na thadorakpa sirol amada yefa paujal pirakli sirol asina makha taraduna sajibu thagi ihan hanba numita pangthui haibigi lengdraba thauramasibu sajibu serauba haina khangnai numit asida taibang Santong kada phamba langdura masaoiba pumbabu nawyok nakon biriba mapu sanathong kajau ya laining thau sana mahidida kumamagi nauna phangba hairang lairang kamsu lei lairi lei somlang lei haituf hayai nongkang hainasingba katsaduna ngamjaba mana masingge athen patka loinana lakliba sahiga yefa thongni soidana pangthokani haina phongdokhi makasa tharakpun state gi wambda thokpa aten ma paukhra Jammu Kashmir gi Srinagar security ga khothoknabada terrorist ani sire masing yamlaba khulai phangli service gata police ga khothoknabada laskar I toiba gi terrorist ani sire makhoidigi masing yamba khusu khulai phangli police amadi lanmi gi apun mati mamana terrorist adu mafam adu lairi haiba khangmanga madigi question duna operation sathabada laskar I toiba gi terrorist ani edu hatkibane hairi atopa thawdo amadana Jammu Kashmir gi Srinagar se police amadi lanmi gi apun mati maman operation sathabada khuthoknarakpadagi terrorist ani sire makhoi ani laskar I toibagi terrorist ni sohari makhoi digi AK rifle yauna masing yam khusu khulai phangle haina agency gi pauna sohari haujiksu makata na security na mapamadu question duna thamlag operation sathari atopa mana Maharashtra su security na thihum gi thabak sathabada masing yam pokhai bya ba masakya phangle haina pausna makhatari atopa pawamadana Prime Minister na exam thagadaba mahairoi sing makhoigi ahal lamana madi oja singa unagadori Prime Minister Narendra Modi na lebasi gi oina exam thagadori ba mahairoi sing oja singa madi makhoigi ahal laman singa unavigi thoramama April amada New Delhi gi Concord Stadium na pangthokadori Prime Minister na parikya chacha haiba hiram na pangthokadori ba unavigi thoramadu lebasi gi mahairoi la ahum romna saruk yaba yai hainasu Thajanari Amaromdana Russia na military operation Hanthalagani ceasefire di tawroi haikre Russia na hauji Ukraine gi kif sathani military operation Hanthalagani haibaga loinana operation di left haikre
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯕꯣꯝ ꯊꯥꯗꯕ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯦ ꯃꯦꯝꯕꯔ 392 ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯏꯝꯔꯥꯟ ꯈꯥꯟꯕꯨ ꯁꯧꯒꯠꯇꯨꯅ ꯁꯔꯀꯥꯔ ꯄꯥꯏꯃꯤꯟꯅꯔꯝꯕ ꯃꯨꯇꯥꯍꯤꯗꯤꯟ ꯀ꯭ꯋꯤꯠ ꯃꯨꯚꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄ ꯇꯣꯛꯈꯤꯕꯗꯒꯤ ꯏꯝꯔꯥꯟ ꯈꯥꯟ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜ 3ꯗ ꯃꯍꯥꯛꯄꯨ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨꯅ ꯁꯧꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤꯕꯗꯨꯗ ꯃꯍꯥꯛ ꯐꯦꯁ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯐꯝ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯦ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯕꯅꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟ ꯐꯝ ꯊꯥꯗꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ IPLꯗ ngasi Bangalore Kolkata thengnaगani loisilakpo oina topa pau khrana mo Imphal Mau Bus Service Minister N Berena ngasi lamthakre sapogi mathakte action lokhanaba Nagaland lengak CE duna khankhre Chief Minister Southern Angami People's Organization Sapora Nagaland amasung Manipur ani gi marakta ngamkhaigi sayenaba suklei leitana irang sagatuna matam kaktuna Imphal Dimapur lambi da ban toribasi yamna lali haujik leiriba ngamkhaigi sayenaba Nagaland amasung Manipur lenga ani gi marakta thokpa nate ngamkhaigi matang national highway da sapona matam kaktuba ban chatharibasi action lokhanaba Nagaland lengak se thadro khangan khriaina Chief Minister N Berena phongdokre wafam ngasi Imphal Mau Bus Service lamthabaga mari leinana Chief Minister N Berena paumi singna hangboam gi pakhum piraduna phongdokhibani Chief Minister na makhatana phongdokhibadi haujik leiriba lamgi sayenabasi Nagaland da khundaba kanglup ama makhoigi customary lane ni haina demand torakpo khaktani Hiramasiga mari lainana Southern Angami People's Organization National Highway da matam kaktana ban chatharakli aranmani masi athuba matamda thingnaba Nagaland lengak haikre loinana Manipur lengana Nagaland amadi Manipur lonaba ngamkhaigi paringda sagaliba security post sing adu makhoigi boundary manungda sabani haibasu Nagaland lengak ta khankhre wathok asi state ani gi marakta thokpa natabanina haujimaki oinadi senderna khut thingjinbagi matang laktri aduma pa hauju ekhoina haikibadudha yaraktaba thoklabadi senderga wari sanaduna waroisin ama puraknaba khongthangna khotkani hiramasigi matangna Chief Minister N Berena masamangna handak pangthokiba assembly session dasu house ta mek sengna thamkhrabani haiba wafam Chief Minister na permission phongdoki makasa tharakpoina topa pawmana Kaithel phambi amadi police ka muknarakpada Kaithel phambi ama wanthaduna Laikatnakhre Roadside Street Vendor Welfare Association yauriba Kaithel phambi singna ngasi temporary market sanglaktuna Kaithel phamba hobda police na phamba yaroi haina tankhaiba Kaithel phambi amadi police ani gi marakta sauna muknaba thokre loinana muknabadura Kaithel phambi ama wan tharaktuna hospital pukhatuna Laikatnakhre thagdo asigi matangda Roadside Vendor Welfare Association gi General Secretary Kiran Bala Thongamna permission phongdokhibadi chairawa khumai gi matam nakshilakpaga loinana Kaithel phambi singna nauna temporary market asida sanglaktuna Kaithel phamba hojabani adubu police laktuna kanagi ayaba yauraga temporary market ta phamlibano haina tankhaibi thawong si yamna noaiti nomagi sara tanjaribi Kaithel phambi singda awaba pibigano temporary market asida phamduna posa yonba yahanbiyo haina su magna makhatakhi Atop Pawmana Lupa Crore Anirungi WY tablet ki kona na miyama fari ngasi pung ni palom tabra Technopal Police amadi Assam Rifles ki combined team na Technopal Police check post mapadi gi Lupa Crore Anirungi belu oigadaba WY tablet ki kona na miyama fari hari faraba miyoy dudi Chusampur district ki Songpi Khuldagi Jangkhulun koki sei kuntraga mathu apokpa Zamkhai koki kawi WY tablet singadu angobu masugi Bolero Diamond registration number AS04B3534 sida packet stara thokna haplaga purakibani pharaba mi sidisu smart registration card driving license ama Aadhaar card ama recover tawre pharaba mi si mangondagi fangliba WY tablet singama date polam single loina Technopal Police ta kusinaduna FIR ama register tawduna makhata na thibu humbagi thabak sathaba hokre suhairi Loisilakpoina topa pawmana Moregi Khujairok Turel mathakta sagaliba RCC bridge saba loigadori Technopal Kendra gi BJP gi MLA oiriba Letpau Hakif haidokibu wanga polusing mamani haiduna Mori da leiba tungwan community leader singi mot sinduna Manipur gi Muslim Council Mori gi president amadi Razaudina thagat paloinana haraba phongdorakli More border town fauna sieliba Khujairok Turel mathakta hana upaki thong oina sarambadu
RCC thong oina saba horakli hana upaki thong oina leidingaida miyamna sathok chasinda kudong thiba kya tatana thoki matamdugi Congress lengaki matamdigi hona morida tariba prajasina RCC bridge oina sabinaba taksinduna lakpada tabikidi adu hanak pangthokiba taraga nithoi sube assembly election aduda nifuga nithoi tenawpal kendra BJP gi merit oina songthorakhiba letfauna mikhal mamangdigi hona more border town manung amasum akoiba mafamsingi lambi thong sengba sagatpagi thabak paikhatpa hoki loinana board kadrabasu makhatana lambi thongsing sengba sagatpagi thabak paikhatkani haina morida leba community leader sing phongdoki adu ngasi MLA let pauna thabak oina pangthorakpada thagatpa phongdoki amaromda social worker thangkholun haukifna phongdorokibada MLA let pau haidokiba wangakna thabak toba miyamgi mihoni hauzik Khuzairok turel mathakta sariba RCC thong si sabagi thabak khumang jauksina changsili loinana ngasi thongi phambak cement highway gi thabak mai paung sathari ngasi numit humni mari ni fawgi manungda thong asi mai paung saba loibi gi thabak pangthupang ngamgani hainasu social worker thangkholun hawkifna su makhatana phongdorak ledu myam pausulu silakpoina ngasi state si goiribu COVID-19 update myam da thamjaramge ngasi goiriba COVID-19 update ta ngasi goiriba positivity rate si kharkhak hengalakpa oina 1.1% da leidi aduga miyoi taruk nauna COVID-19 na positive web thengnarakre miyoi sangwa ga kunthra ga nithuina nauna COVID test tokhi ngasi COVID-19 na positive web thengnarakra ba miyoi taruk asi Chuchampur-dagi miyoi ama Imphal East-dagi miyoi ahum Imphal West-dagi miyoi ama Kangpokpi-dagi miyoi ama punna miyoi taruk nauna COVID-19 na positive web thengnarakre aduga Hojikuina di mem pau si matang ase lusinjarage amasum pathok sa kibra sokibu lankibi yaurs mem ngakpigani matam gi weba maroi bi pau sing mem dale plaitana update pijarakige and thank you.